मैम थाबल चोंब की वीडियो में थाबल चोंब लाइने मासपरादा चोंफम सोंद लेर चोंब हौगटखरे को अखोई लापर चोंगमे क्या राउंड क्या सुबनोदी खंगदेको अखोइसे लाप थेंगेबा हजि पुंग 10 खरा हेले नकपने ना हम थौ सारुदबने तो ऐ चंगागे मैम तो दुम कई कई तो मखा दो मुलके हदके थाबल गुंब चटमनगिना लोइराबा हदि सिगा क्या सुबनो सिगा अहुम सुबोय माने चलैसे थाकुम चोंग हौदबगे अखोइ हदक फजन पेना चलाबा
mapanda gitu tahu kan sih menungan mapanda thore apa mapanda pami moi siga pelai round dulu bagi hari itu ngomong round dulu bagi moi kena tahu apa nah kota hari itu kamu kena tahu tuh deh jumpa ho tuh deh mapanda gitu tahu kan sih menungan jum gabi dah menung gitu
ꯃꯌꯥꯝ ꯂꯣꯏꯔꯦ ꯊꯥꯕꯜ ꯆꯣꯡꯕ ꯑꯩꯈꯣꯏꯁꯨ ꯍꯟꯅꯕ ꯇꯧꯔꯅꯤ ꯑꯩꯈꯣꯏ ꯆꯣꯡꯕꯒꯤ ꯂꯥꯛꯑꯒ ꯑꯃꯨꯛ ꯐꯥꯎ ꯆꯣꯡꯍꯧꯗꯦ ꯁꯨꯛ ꯁꯥꯡꯅ ꯂꯥꯛꯑꯒ ꯑꯃꯐꯥꯎ ꯆꯣꯡꯗꯦꯕ ꯑꯩꯈꯣꯏ ꯑꯩ ꯉꯁꯤꯁꯦ ꯕꯤꯠ ꯂꯩꯇ꯭ꯔꯕ ꯌꯥꯝ ꯂꯩꯕꯨꯔꯗꯤ ꯅꯨꯡꯉꯥꯏꯕ ꯀꯩꯅꯣ ꯇꯧꯔꯤ ꯉꯁꯤꯁꯦ ꯑꯩꯁꯦ ꯊꯕꯛ ꯑꯃ ꯆꯠꯂꯨꯕꯗꯒꯤ ꯍꯜꯂꯛꯄꯅꯦꯕ ꯑꯗꯨꯒꯤ ꯂꯥꯛꯅꯤꯡꯗꯅꯁꯨ ꯂꯥꯛꯈꯤꯕꯅꯦꯕ ꯑꯗꯨꯅ ꯉꯁꯤꯁꯦ ꯕꯤꯠ ꯑꯃꯠꯇ ꯌꯥꯎꯗꯦ ꯆꯤꯡꯕꯨ ꯂꯩꯅꯤ ꯑꯗꯣ ꯆꯤꯡꯅ ꯄꯨꯔꯛꯄꯁꯤꯁꯨ ꯌꯥꯎꯗ꯭ꯔꯦꯕ ꯆꯣꯡꯕꯁꯦ ꯑꯁꯤ ꯏꯅꯥꯎꯅꯨꯄꯥꯁꯤꯡꯅꯦꯕ ꯑꯗꯨꯅꯤ ꯃꯣꯏꯅ ꯁꯨꯝ ꯉꯁꯤ ꯆꯠꯂꯨꯁꯦ ꯍꯥꯏꯅ ꯑꯗꯨꯝ ꯍꯧꯔꯦꯕ ꯑꯩꯁꯨ ꯋꯥꯔꯦ ꯑꯩꯅ ꯉꯁꯥꯏ ꯍꯥꯏꯕꯅꯦꯕ ꯑꯃꯐꯥꯎ ꯌꯥꯎꯍꯧꯗ꯭ꯔꯦ ꯃꯌꯥꯝ ꯊꯣꯛꯅꯕ ꯇꯧꯔꯒꯦ ꯍꯧꯖꯤꯛꯀꯤ ꯂꯣꯏꯔꯦ ꯊꯣꯛꯅꯕ ꯇꯧꯔꯒꯦ ꯃꯄꯥꯟꯗꯗꯤ ꯃꯤ ꯂꯩꯔꯝꯃꯦ ꯃꯄꯥꯟꯗ ꯃꯅꯨꯡꯗ ꯃꯤ ꯊꯣꯏꯅ ꯂꯩꯔꯝꯗ꯭ꯔꯦ